Citrine gi ring asaba mayam ama yaure ko order to pirakpa yarani Citrine gi ring se nupa gi shu nupi chu loi yaure adu nupa gi na kitang nung su chaure aduga size su chaure ko aduga nupi gi na kitang pick up toroga nung size andaraga hadi ring size su katang handai ko adu na order to pirakpa matamda nupa gi ne nupi gi ne habado adu sa pet mention ju tawiro adu Citrine sibagi kana base am leigre ko adu karamba planet ka ma se link tawge haragadi Jupiter haragadi Guru ko adu ngasai gi haine hadi guru faragadi le thaba inkhang da oiro natraga akoigi tawriba business da oiro amuka hena growth leibado aduna business tawba minge gi oina haragadi sungsoi shodina sibio hadi business macha gumba tawgera chawba tawgera kemta kaide go aduga khudop ju kaisu hadi atangba khudop nate ko yam hongba range tani ko lakto shijo aduna maina gumba tawbedo thaba anauba hoge haraga so ko any kind of ventures gumba kai gumba hai tare ko hadi startup macha kai gumba tawge haraga so ko Citrine sina bio hadi aduga amana leina ko koina normally shira su kaisu kaide ko kai hamda thaba ngaiga leiba khotpa yam leine na jinga jado natra ngaire leiba natra ai exam thai khole na haraga di manifestation guma taw matamda aigi manifestation tawriba kaino do boost tawbo do oeba amuka hena adudana haidi loina mak sibi be yai ko dum Citrine se anambana ado Citrine se adum lawraga yorakpa numit kumba natraga yorakpa numit sida haraga di nga sagon sen gumba yoraga sagon sen gi ayu kumba kai gumba adumai taroga sibiyo ko ado ai yoina di Citrine se haidi ai ishamak su use tawi ko haidi kanai ko yamna ado makai number WhatsApp message thabiro ko order gi damakta. Thank you.